Ahanba Maktada Kanglei Channel Top 3 Meeting Tabiriba Amadi ISTV Bu Yingbiriba Singbu Devika Chingtham Taram Okche. Kanglei Channel Top 3 Thauram Asi Iramdam Asibu Malim Sinba Thungna Karadang Orabasu Saktak Jabangam Naba Haiduna Thauram Asi Puthokjabani. Kanglei Channel Asida Yauriba music videos Amadi film isai singdagi Nimit Kunnigi Manungda Fanglakpa views Amadi like singdagi Mathang Manau Naina Simjaduna Thauram Asi Thajabani. Masi top 3 gi mapal suba episode asida kari karamba isaina ahanba ani suba amadi ahum suba mafamda leiribage habadu mayam punna khangminadringaida ngasi gi Kanglei Channel gi special guest oina handaka ahum suba oina pangthokiba MEETEI Chanu gi athoi ahen changdamnabada ahanba mafam kanba ngamlakhrabi Oinam Merina Chanu ga unaduna wari sabagi tanja adu mayam punna meeting taminasi. Ahan Maktada Merina Chanu bu taram nokche Shukran Jerry. Merina Chanu gi leifam adegi mama baba gi ming mayam da amtang khangan biramadi am nuaijagani. Ahan Maktada Thauram asibu meeting tabiriba pumnamakpu Oinam Merina Chanu na khuram Jerry. Aihak Sagolbantera Khuraizam Leikai degini aduga aigi pupu Lekhidravendramani aigi buboki mingna Oinam Thambangobi aduga aigi apokpana Oinam amuba MEETEI aduga aigi apokpina Oinam Jamini aduga aigi chilina marine aigi mathakta nupi malai mamingna Monica kawi aduga aina yaimane aduga aigi makhada aigi upanupa ani lei aiga thangnabaduna atangshina mathangduna Rishikesh nuaije handaki MEETEI Chanu se ahumlok suba oine pangthokiba athoi ahen sida Merina na ahanba mafam kan mangam se thamoi da kai phau ki khe atuzu tang myam haibu MEETEI Chanu changdamna basida aina athoibi MEETEI Chanu mingthol phangbuda aingonda aduki matik thajabaga loinana nungaiba phaujai maramdi aikoigi LSSP gi Lining Thau Sanamei Sanapungi na ipa ima singna aikoida toina takpikiba ningoina panjarabada aikoigi ipa iboyaima ipa waripa mukoina koida mayam takpi adaiduda tattana haiba aikoigi ipu event aikoigi ipa ima makoigi yathanga na chatlagadi makoigi mityeng khada chatlaga aikoina makoina thaujan biragadi taibang pal asibu sembiba mapu mahakna su thaujan bi haibase toina haibi adugi haidi adugumbado aikoido su khange aduna haidi chatkadaba niyom niti ipai magi haidi ningthina aikoina tawjarubaduna ngasidi moina haibadugi matungina aina su khangjare hana khangnasu fajana makoigi yathanga na chatpa makoina thaujan bibaduna ai haidi mai pakpa ngame aduga ipa ima su adagidi aikoida takpi tambiriba LSSP gi ipa ima ibung ipa pumnamup aduki matik nungsiba aduga sembiba mapuma busu yamna aduki matik nungsiba mama phukche athoi ahen changdamna basida Merina na matau karana saru yarakibano adagi changdamna basida saru yarakpada kari kari thaudang lobikibage to amtang khangan biramadi nauna changdamna basida thawai yawa singda haidi mateng oina Merina na wai khara thambiram aise ahanbada sta aina lakibase chumnegi sum atopa beauty pageant sum khara su saruk yare aina yabase koigi ningthaukhongdegi da amu aigi manabi bemgi makhurane mana sigumba stage so engonda yawsalo na hairakpa ahanbada si anek subane yawise ahanbada de ke sumta khangde du yawro matungdadi adum ai mai paktaba aidi manungda leiramiba aikoigi phajaba chatnabi myam koida khangdaba yadaba nupi ama oibagi adugumba myam do khange adi matungda ai hambada top 5 da lehawre subtitle ama loraga adu aina adum hantakshu
mana aingonda mathang mamang de aingonda mana adum haidi pressure ama kano toroga ai yawning de khote dum haiba handakti isana yawning dana ko isana tawjarak bane mana sudum support tawbi aduga aikhoida haidi nupi ama oibagi yumpan lambi da oirasu lekshabi oiringai oirasu tungi di yumpan bada nupi ama oiraga di chattaba yadaba khangdaba yadaba mayam ama khangaleba adagidi aina siyaw pamatamda handaki dum aidi tarju tadrusu kashu kaide aidi khangningbagi amaina aidi khara khanghongnaba aidana tawbaneba aduga haidi aina ngasai haigibado thaujan bibana aina su kitang hotna jaban aduduna mai pae aduga sigi se aina aidi siyaw basida aingonda akhoi se hana atopa haidi lining la shon mayam yambanina khangju khangdre ko hujiki sigumba se aikoina haidi yawningba tawningbase ano asigumba se oi targasu aingonda haidi awaba mayam thengne haidi akoida haidi nungtigi akoina tawiba thabak mayam se hoji kashu tawba nateba the say study akoigi chak thongba matamda kamai tawgani adidi lai khoramba matamda sinataba haidi karamba thogalon chat karamba wangang sangangangani adagidi sigi akoi ji konbi si kanano ipa kanano ima kanano akoina seasonariba fijet akoina seasonariba potchei mayam sina kamai tawbano haidi maramamam athramamam loimak leirameba ai siguma mayam ji akoi hana kashu khangba nateba siguma mayam se khangnaba hotnabada aikoigi ngasai aina haijekiba ipa aidi aina ipa makne haina su khale aikoigi ipa iboyaima ipa warepa akoi loimak chapmanana akoi contestant 20 MEETEI Chanu ngaktane akoi moisu loimak khange loinemak hai akoi do loi tambiri ngaktane ko ada moina su akoi da takpi tambirakpa mayam do duduna hena khang nungsu nungai aduga mayam pibire khanghalle haidi nungtigi akoina tawdaba mayam to moina wari lidan ima mayam so ibung mayam su yawi ko adagi akoina nongmagi yumda tawgadaba niyomniti mayam akoi hojik haibai wani lekshabi ni tawningaga tawi tawnu to engangningbada ngange adu itarso akoida sigumba ama tambirabanina kitang aina su siyabanina aidi moina takpa ngata nataba kitang khangnaba na aingonda su ko kitang khotnaba adu mema aisi awabadi natte kashu wade haidi tawdaba yadaba ne koina tawdaba kitang nungaitaba hainadaba nangai tawdaba adu ma katang di poe adu tawra kanda di hena nungaiba tawningba isada nungaiba afaba aingonda adu mayam phawe adu tungda laiba mayam stu su yawhanningi haidi nupi mo oitaraga di masi yawdaba yade adu kimati kanaba se pi sinapi adu nupi mo oitara sigumba chat sajat aikoigi yumbalon chat khang taragadi nupi singina mokoi mayum makai palakanda afaba macha masu tholakani aidi afaba leba ama oirakani aduna nupi khuding mak aina hachanu singda haijaningeba sungsoi soidena yawbiyo sisina aikoida mangjaba kaemta leite afaba ngakta oidoinena yam nuaijai tabada akoina hana khangamdaba kaya ama Merina ga unabadagi akhoisu masi khangjingja hore Merina da changdamnaba si pangthokiba matamda ko wakhal lawsinggi oiba adagi pukning thogat birakpa mateng pangbirakpa singse imung manunggi mi khaktara natraga atopa kana kana salebi khibage aina aigi sigi lambi sida pukning thogat birakpa imung manunggi mi khakta nate aingonda ke haini support tawbi bese ko aigi imungi khoi imungda haiga su khoi gi ima baba di dum compulsory tawbam thuabane khoi gi aduga yam khoi gi ke haini pukning da nungai jewa yauna no tawwa yamna aina su nungai ba khoi bubok se aingonda dum ke haini yam phaningba yam mas yam aingonda yam ke haiduino khangde adum yam support tawbi yamna nushi aduga aigi chile now kai su loima ko adegi akoigi mapan da haraga su aina aise hoji film khar su tawjari adaiduda akoigi kaino se aigi hanagi si yawrubagi su aigi LSSP gi akoigi ibungi pa mayam su leire aduga mokoina tawbi sini aduga stage ta akoigi magi line natra taraga su aigi film gi lambi da akoigi pushin bari pusalise akoigi oza Laisham Prakash director ma aina su haidi aduki matik nungshi ko ipa do na khale mana adum yamna engona support tawbibado adagidi akoigi drama su aise yauje khra akoigi aiba Dr. Khoisnam Ranjit masu engonda yam support tawbi haidi
film kita nate, like kita nate, ada kita beauty pazen, singi si kaktang nata ba adum loy namak ay wanda support tau bi bato loy mak tau bi ay di ay na su yam na nungshi ba ay tare mo na ay na su ipa daw khalle adum mo khoy na su macha daw na ay di adum khirong khuding makta adum support tau bi bato adumai na oy yam na adegi di sum makoy na taba ay gi mapan gi ibung ipa mayam su lay ko ay di ay koy gi ay di kay hay ni mari mata mayam adegi di koy kaka hoy mayam je moy mayam support loy mak tau bi ay ngonda yam ngai je ko hay di Merina gi smaina pukning thot pipa mayam lay bisina bu hojik smaina mai pa pa ma oy lak pani hay bisi smaina thamjani ko Merina na Chanu moy ko Kanglei sida hana dagi chatnaram na ba likram singse Kanglei cha khudi makna kari karamba thorang tawba tangai phadabagi haibatu isagi be wakhalon kra thambiram aduga lamdam asida khunda minari ba Kanglei cha khudi makna amatta oina nusi chana na lemina na ba Merina gi wakhalon kra thambiram na gadi ngasi ISTV amadi Kanglei channel gi thorang bu yengbiriba sing amuki hena pukning penjagani haina khanje aina khanjabadadi sungsoi soidana oyani jo khalli haijage koigi imung ama haibase leibak amane leiba ama haibase imung amane yum sida leiriba mapa mama duna macha manga pokpiai mari pokpiai tara pokpiai adugu mama duna mapa duna macha singdo chapmana na phaninge chapmana na nushi aduga macha duna su mama mapa bu nungbu nushi adugu machin manau gi oiba marida koigi mama na mapa na haisunu singsunu haidana ware watimba matamda apangba macha na ngaktangi saugzabaduda koigi macha duda mangonda hai ngangi bado phanaba hana injan bibagi mohta koigi adugi ona tainabada michang changaga ada tongsalaga tawba koigi wangang ba magi achumba samdokada bado mai aran bado koigi dum puraga chatlangi bado aduga koigi machin manau gi mari da su koigi nushinaраktaba makoi makoina nushinaраktaba wakhal manaraktaba makoi masen hatna sunarakpa makhut hanarakpa adugi matung ina ma wakhal manaraktaba matung ina koigi mama mapa haibasidi ama khaktane masak ani shude mama mapa matana pokpane adu oitaragasu makoi makoigi wakhalon manadabagi matung ina makoina mama mapa si punna leimina base yadrabani na moi pundai punba yadrabani na kai haini makoi amamam tongkhaira eba makoi amamam tongkhaira abani na wakhal manadabai matung ina mama mapa gi masak ma ong shumana halaktre makoi mapa mama do amamam makoi gi pukningi apamba dogi masak machugi adugumba ma ongda tokhai tongkhaina chapmana ba mama mapa se tokhai tongkhai na latle mapa mama gi damaktani haiduna kaigumba khoina thauram ma taw matamdasu amana amagi tawra changnade amana amagi tawda changnade akoi ikai khomnab utte adu tawridudi mama mapa gi ni makoina machu tongkhai na latpai wani aduga mapa gi ni mama gi ni haidana khoina nuksibagi damakta ko khoigi thawai thadoiba amamam tangthuga lawriba adugi do khoigi tongkhairabani na punrabani na ko mama gi mapa gi lan sengnaba matamda amamam tangthuga adu kashu haidi mapa mama aduna kashu pamba nate akoigi adagidi khoina ma gi damaktani ima gi damaktani pa gi damaktani haiduna laida katliba koigi kachari se koina adegidi ahauba pijariba phajaba tholiba makoi damaktani adegi athoi hen tanadana akoina ima ipa gi damaktani haiduna kasan thangjali mayam se aduda akoi adi kashu penjadi pukning da lumde mapa mama duna haibadi akoina amakhakna lanthengna budi makoi machin manau pumna mari manga pulap thola aga lanthengna ba punna lawba punna ngakpaduna ima ipa adugi pukning da su penje aduga makoi gi apamba su aduneba aduga akoi su mai pakpa aphaba oirakani ba aduga makoina tongkhai na tawraga leiragadi akoi gi akoina di nungshi hadana akoina latliba akoina apunba gi saktam kai be yaroina lawri se akoi ani thokpa ahum thokpa mari thokpa thoiba mayam se si se akoi ka shu thokni ai maram leiteba akoi ipa ima di amakhaktani akoi ipa ima nungshiragadi ipa ima na pami ba akoi apunba punjinba akoi punnu nungshi chana na leibina ba machin manau se ipa ima amakhakta se punna latmina ba tongkhai handaba sigi se mathau tai adu oi taragadi aina ngasai su ahanbada haijakiba aigi mai pakpa matamda ipa ima ipu benabu khoigi thaujan biragadi yabiragadi mapu manasu thaujan bi haibado adumaina ipa ima na pamjariba punshinba pami base sumaina ani ahum thokpa se thoktabida pula punshilagane amutang punna ipa ima gi liklam se kansi yokhatsi adu ai taragadi ipa ima na je hen harawrani adu khoina pami ba panthung shisu yongni
aduga akhoi punna haidi nuai ai faba leba ama oini na khanse wakhalon ko haidi punsan laga henna nuai ba ama organi habini mani Merina se film degi drama da su saruk ya birina takpi ko ado ngaktak su nuai ba oina drama da gi bo oiro film da gi bo oiro pamjaba haina dialogue mate amtang tawbiramagati mayam se am nuai jagani aigi ihan han ba play lupa gi khudo ai bana Dr. Khoisnam Ranjit aduga direction na oza El Prakash na pibi bani khoigi drama sida khoigi lukhrabi khoigi naha oiraga lei hoba hotel famaga macha su leiraba aduna haidi magi kanamta layaktraba kanda khoigi mathanda penda dana kapchabani ai matek ama katang ucherke soikilan ki bayarba supuna makna ngakpiu he thawai oiriba lupa gi khudo nangbu kadai da leibage amukta dilao nang natana hitai bang pala sida kana mata leidre nangbu amukta halao he lupa gi khudo kadai da leibage nangbu amukta lao thank you Hojikta wari saramaga sumaina Merina khangawdana acting tawraga mittagi pi tabas ai uwi ko sumaina naitabagi sumai tawrabasi yam male adum asengba du male engonda su sumaina phawjai ko yam nungai chillaba tanja ka kai thokpiduna Merina na ngasi Kanglei channel gi special guest oina lengbirakpagi damakta hanna thakatpa phongdokchai ngasi gi thoram sibu chinbiriba khogi Kanglei channel ISTV Kanglei channel busu aina taram nokchabaga loina ni kokno na khuramjari aduga ngasi gi thoram sibu mi eng tabiriba pumna makpusu i kokno na khuramjari ngasi top 3 gi mapal suba episode asida ahanba maktada ahum suba mafamda leiriba isai edu mayamda hana khanghanjage isai edudi ho imanung shibi 81,155 views amadi 1,778 likes phanglaba isai asigi producer na Suman na oibiri Pushparani amadi Zenia na punna saisaktuna Nikki Sera amadi Lamnganbi na punna act tawduna AY na direction pibiri imanung shibi nanakta famduna sanaba fanglaro ho imanung shibi nanakta famduna sanaba fanglaro nangumna nung shibi Kamla
Singjamei ngamdare Thawai yaudraba hakchang olamsina Ichagi awaba uraga imadi karam khamsige Ima icha lapno tamlam bana Ichagi momon minok to yengu tamlam dare Isai isi matau karamna puthokibano haibagi matangda assistant director oibiriba Riputhang amadi maru oina ek tawbiriba lamnganbi amadi seraga unaduna wari sabagi tanja adu mayam punna miing taminasi Anu maktada lamnganbi amasung sarabu Kanglei channel gi maikai taram nokchiri lamnganbi gi lepham hana mayam dam tang haibiyo di mama baba gi mingsu tang haram mayam Agi minne lamnganbi agi lamna Meikam aduga agi class na 2 aduga agi chahi na 3 akhoi mamai maming na khondombi akhoi bagi maming na Statitics Saragi su mayam da amtang lepham ga mama baba mingsu haram Aigi mingna sara Oinam aigi leifamna Oinam mamang Leikai dagi ai class 6 kajare ai sei trying to jare aigi babagi mingna samjai kum aigi mai mingna indi Thank you lamnganbi ga saraga na kumba smaina music video sisina Kanglei channel gi top 3 tarak pase kai phau inwai bra dagi harawa kai adu mayam dam tang haram Ai yamna di harawe su ai gi ahanbadi nate adum akhoi yamna harawa poe Seradi Yamna shwara o yamna sinungai Isai sida seraga lamnganbi ga se mama yam nong na kaina khrabi sai ko ismaina kumba sida ko seraga lamnganbi ga da phau khibudo adu mayam dam tang haram ai je kappa je dum chena dum kap thoke tuga ado ai je phuwa ji yam kana photo padagi ai je yam kap khiba adagi ai phuwa kan adu da kap thokiba Seradi kamai tawa ai ju yam kapki kappada lepu yadana shooting tawdabaga yaw lepina kappa sida dum asing mo nung kap thokraba ngai taba saba sida maina asing bo ina sum kap thokibane ba isai se ngai taba gi matang sai hoji kapsu kapki na hai ko seraga lamnganbi ga se ado haidi isai sida yawgi bang sai gi kappa oiro di dialogue ra kaino mati amtang mayam dam tang amu lamadi am ngai ni mayam dam je do jaja mati ko mama le mati do jaja mati tina to je to mai ko je mama na ko je le ai do la to le ye Aduki mati haire seraga lamnganbi ga se acting se hoji kudakta tawda su dum chapmana na dum utpangami ko mayam da hoji album su dum kumi ko seraga lamnganbi ga se adu chawraga kari oininge to adu su mayam da amtang hairam lamnganbi ga seraga ai chawraga ji film du dum komne ruga heroine do dum sani heroine sadoi ni ba chawraga ko adigi seraga di ai tungi punsida mina sakhangna mi mu oba pamje ai aduna actress oge hani khanjai Serazu lamnganbi su anima film gi line da loina chatore ko tu dia yam ngai je seraga lamnganbi ga se film gi line da khongda ninge na hoji takpire ko tung da su dum mai paklakani habai thajaba su lei pakpu su oibiro ko Thank you ahan mokta da Riputhang bu taram nokche Riputhang na assistant director oibiriba aigi thawai ni hariba film sigi isai niko sai hoi imanu sibi haise isai sina sai Kanglei channel gi top 3 gi ahum suba mafum kan mangam base assistant director amoina kari phaubi bugi haibu amtang thambiram asi yam dungai se haibtare ada ngasiga thana khoi Kanglei channel gi unari che ngasiga thana ani rak sure masida ai nungai jaba kai hai tara khoi thamoi de yamna harau bama lai che aruga isai sina amuk isai si akhoi khaktagi
ताकप खतना जु यादे आर्टिस्ट की दरकार याम ओय अदो इसै सिदा अंगांग अनि जी के परफॉर्मेंस याम फजै अखोई लंगवान बिका सारागा जे मोय अनि के परफॉर्मेंस सिना इसै सि चिंखतपनी अदुगा इसै असिबु अखोई थवाई हापिरिबदी अखोई व्यूअर्स सिंग बुजु अइना हम मक्तदा खुरुम जरी होय मानु सिबि हारिबा इसै से अदुके मते इमोशनल ओबा इसै निको अदो इसै सिदा ngasai kapagi sin haigadra मैम यावे सिदा अंगांग अनि से नम की matamda director moina ko thengna ki awa nuai to this मैम तम share to biram इसै से इमोशनल सै जो ओइबा अंगांग अनि सिदा कोइना पीरिबा रोल जी मामा काइना बकी सु ओइ किबा द मसी नमना बोना बद याम वागी बमदी ओइ वागी बम ओइ हाबदी अंगांग सी हाबदी सै जे होबदैना लोइ बाव बसी अखोइ कप तौरिनेबा अंगांग अनि सिदा कपना बखना बचिदा कोइगी कपु यादबा यादबदे अखोइनगा साउदना असि कपत्रगदे अखोइ फिल्म जे नम्बर ओइनै शूटिंग असि कैंसिल तौरने हाबदी मोइना रियलिटी ओइना कपकपदगी थेमबा यादबा याम अवाबा हमजु यावी दा अंगांग जे थेमनोना द शूटिंग लेपा अदो इसै जे नमना बोखनाबदा अखोइगी सवाबदी थेंनारे हाबदी कितंग लांगबना तमनि इमोशनल ओइबनिना को सिगी अवा नुवाइदुदी वाजुवाई नुवाइ जनुवाइ वान होना किबदुना बो होजिक मैम ने पामनारागा स्माइना टॉप 3 की अहुम जो मफमदी अमुसु कनमदि ngame ko maina pukni yam nusiba isai se mayam na yengbiraga ngasai YouTube channel sida pirakpa comment se mu lokhachage ko sida premjit luwang chana smaina isai yam nusi aibu mitlu pirang chelhalle kaina khrabi imabu na hongna na amu henna ningsing halle premjit na smaina pipire tuka amana honey angel na hai maming se sida ko karigino asuk nusiba isai se haplakli se ima nang se amu ujage phangdre nusibi ima ware na chadi ngaibada uningbana mitlu pirang se natana piningai lektre smaina pire comment se haidi isai je nusibanina masam sadu su kai haini panjallaga haigadra feedback se dum id positive canon na loje assistant director ki ti kari mo lebi sman se chume mase koi singna ka koi masak maming di paningdre masi isai ji kugi sing di bo kona ba matam da ma sakau ki ba mi su yawi ado masi aya mana koi ima kaina ba sing da na hiena thoi ai haijani ado masi gi sei sina koi gi sei gi yeng bi ba bio sing jana tan ai gi sa jo koi gi kapning ba ma di dum phau gi na haijani hoi manu sibi hariba music video amati aigi thawai hariba film sigi assistant director oibiriba riputhangna ngasi chillaba tanja kya kai thopituna Kanglei channel da link birak pikitamakta hanna thagaba phongdokchari ne namasu ISTV bu yengiriba bio singbu aina hainari tana thagachari aduga koi Kanglei channel si sidigi henna mai pakpa oirakpio haiduna aina khurumjari aduga Kanglei channel gi khudong chaba lawraga khoi hariba film ai thawai ne hariba si public ki demand gi khoi lakleba December sida premiere show mo usagane haiduna sem saba pulamak loijare aduga film ji su mayam sukhoi soiduna yengbalak pio haiduna mayam da khurumjari makha chathajarpa oina ani suba mafam da leiriba isai du mayam da khanganjage mamangi episode ta ahanba mafam kan bangam khraba amasung handaki episode asida ani suba mafam kan bangam laklaba isai etuti thangamdre 95,897 views amadi 2,985 likes panglaba isai asigi producer na basan mangang ni Rani Sana Sanan Sesakliba isai asida Susitra Priya amadi B Devil Thuchomna punna ek minaduna Suresh Malomna direction pipiri Had ita sana
sagai natai pumnama ichil ina khudima nushi nushi thadoklam manja nakta chadlani nushi nushi thadoklam yumnak shagai onkrani thangam deri ikhomshi itanang buraga thangam deri ikhomshi palim panthuraga isai sigi matangda team member singa unaduna kari karamna isai si puthokibano haibadu mayam punna mu iminarsi ahanba moktada priyabu Kanglei channel gi Meikam gi taram nokcheri thangamdre hariba music video sina Kanglei channel gi top 3 da amuka hanna anisiba mafam da kanba ngamba sida priyana actress amoina kari phawbi bagi haido mayam tam thambiram thangamdare hariba music video asina mamangi episode da first akhar matungda hantaki thawram asidasu second hit phambam langa amuka hanna tabasi isada yamna nungaije aduga music video asibu yengbiriba viewer singbusu haninga letana thagachai priya isai sida yamna luna tinaramba imanabi amana yumnak sangai onduna chakhibase priya gi asengba punsida thololoi haninga lete ko ada sida isada kari phawbi bagi haibdo mayam da amtang haibiram isaya sida Susitraga aiga yamna luna tinaba imanabini Susitrana isaya sida aibu thadotuna yumna sagai onkhibada aingonda su yamna nungataba feel ama phawe ado sigi punsisi aingonda asengba realta su thokning thoi haninga lete aigi yamna luna tinabi imanabi sunongmadi soidana yumna sagai onkhini madugi matamda aingonda phawodaba nungaitaba isaya dudasu Smaina luna tinaba ma imanabi ma chatkini smaina khanbada priyazu tasengna nuaitabado hojikmaksu phawbiriniko smaina emotional oiba tanja se khoi ngolgi oinadi tawdaba yadaba amane haina khandoga penba oithoasi lamdam asida nama sorba miyoisingda thamliba miyeng haidi lana ubiriba miyoisingda wakhal asi mangkinaba priyana actress ama oina priyana wai khradang thambiram soinaiba haibasi miyoiba kanamtanu oiningba nate samas asida leiriba gyan taraba miyoisingna soinaiba singbu hanthana yengbisa yengbigano thangamdare hariba music video album asina soinairaba singda dedicate tawduna puthokjabani soinaiba singbu hanthana yengbasi yengbidanabagi damakta ai samaksu thangamdare hariba music video album sida soinaiba ama saduna mayamda message pijabani yamna phajai priya gi wakhalon jisu thagachari aduga ngasi Kanglei channel da priyana chillaba tanja kya kaithopiduna lengbirakpagi damakta su hanna thagat phongdokchai ahanba makta da rani bu Kanglei channel gi Meikam gi taram nokchai thagat phongdokchai thangamdre hariba isai se kanana ibirakpano aduga music composer dusu amtang mayamda takpiram thangamdre hariba video album sigi mayekse mingoina panjarabada pabung NR MEETEI ni ibibane aduga music compose na Darish Polem na tawbi mamangda Nepal suba episode ta rani ga phamduna khoi unabagi tanja amasu phangjakre handak mapal suba episode asida amu thangamdre hariba isai sina top 2 tarakpasida amuka hanna asmaina wari sabo se rani dadi kari phawbi yam nungai phawjai han mamangi episode ta su top 1 taba ngamje khare aduga handaki episode asida su amuka hana top 2 gi mafam chanma ngamjabase asuki matik haningai leitana nungaiba phawjai viewer singbu aigi Meikam dagi amuka hana thagatba phongdokjare sei sina mamangdana top 1 aduga handakna top 2 gi mafam kanba ngambasida rani na credit city kanada pin adu somtang haibro credit se aigi thangamdre haiba video album asida yaubiriba team member sing punamakta ai credit se piningi aduga aigi full credit ti aigi sai se gi producer oibiriba aigi dada basan mangang da full credit pijage yam nuai ngasi rani na Kanglei channel gi top 3 gi thoram asida lengbirakpagi damakta Kanglei channel gi Meikam dagi hanna thagatba phongdokchai aina su Kanglei channel bu haningai leitana thagachari aduga sumna Kanglei channel na anoba artist mayam bu promote tawbugi channel ama puthokpi base suki matik haningai leitana thagachari tungda sum mai pakpa oibiyu haidana aigi Meikam dagi haijare
Ima isai sida mamagi saktam lobi sida imagi asengba ijaningolna yum thadolamdai sida kari phawibage habda amtang thambiram. Yam nungsi isagi wahangse tasingna igi thamoi sida wahangse tabadane kapningwa phawi. Kaino habada ijaningolje nungsi graba ko mama mana macha nungsi base ado mayum bal khrani lohongani harpa matam sida akhoisu mama mo oire yum thadoktana laibane. Matam sida isa sina ngau ngau na saning bata cha ko langning bata lang maning makha tamna leijaram base mayum he pan badege di mangonda restriction mayam ama leihrani ko de akoi society da nokbo hawda nupi na kan no e haidana athing bas leirani do ado singba mayam sina question dana phajan dana nung aina leijaram ba punsi se no no ba yamna khari khari hani goram da question ba haitare ni ko aduguma mara amda chakhadoi ko haina khalubada puning sida aning lomda changi kapningba mamang lomda thoe kapningba ninjanga isa sina makalam na lejaram ba haitare ni ko aduna mama mo oina aigi he iseng seng ba isa no pibna mayum palamdai gi wakhan do aina hojeke album cha chingjaluba matamda pangnong da nungsiba pangkap ta kapningba adigi wakhalda phawe haitare yam nungsiba wafam ni imana thambirise aduga sai sida susutragi yam luna tinaba priyana luhongba namit ki leileng basi lakpada imana mama ma oibi haitare mama ma oibi oina priya se changhaningdaba haidi mayamga manadaba ama oibani na sumaina luhongba sida saruk yahaningdaba ama oibase sina tabita society na thammiba meeting se si matang da su imana wahi khra nang thambiro yam chumme masiki album sida piriba message se angak ba phangna phaje ngasi gi akhoi gi society sida akhoi manipur society sida haitare macha masugi karigumba phaba nungai ba tangkhalakwa matamda akhoi gi kitang soinai ba tharasine natraga mayam ga kitang bimana da base masi heta saru ya haningda ba habidi icha gi damakta afana ba nungai na ba khanja ba ise mipum khuding ma ki thamoi da leba wani ko adum phare habidu da ne ba tawningi se icha gi tungi phana ba adu hai haidana so ngasi gi society sida janariba akhoi soinarababu hanthana yengba moisi afa nungai tangkhalakpada yawaningdaba masigi chanibi ma laribase mase sathina lali mase sathina lali mase sum thokadabani haiba message amakak masigi album sida isei meyek sina so aduga tawriba ek singsida ulibase ai mase yamna phajaba message amne na lawningi aduna aina haningbadi akhoi sumase inkhat pigadabani sogat pigadabani aranba wakhani mokoi aduna mase andabiswas haitare ne ko akhoni ampang na thajaba haise mase ipa ipusingna mamangai dege sum chanadan lakpani na adum phate haibaduna khoi thamoi de jugibane ba adugo masi karimta achumbadi natte ba maduna karigum amto helakada banate aduna masi khoi wakhan sum thoksi aduna tola taraba singbu jingkhasi lairaba ina khunbana lairaba bu sogat piba jingkhat piba lairabana so ina khunba moi leirina akhoi karigi tontana hingudege akhoi bu moina jingkhat pigani na haibegi nungai wa khal lehanba adegi soinaraba mako makutti aba mamitang aba ko mayamga mimana draba kangbuse akhoi pangan kanba soidaba haitare ko sina moi siba jingkhat piba thawang na jingkhat piba moi bu hene nungai hanba sumai tongna bukhatna rakanda aswan babu akan bana jingkhat pirakanda bungkhat pirakanda yamna nungai ba society mu oidori ne ba aduna tungi society sida di young generation live ai sigi video album sida ulidana ai di ahan ni na soinai ba nupi si lakpa matam ne jagi phararoi haidana sanghaningde adubo icha nupi sina di mama ai isamakta khong si tiamdana nagin hekpopana sa nupi na khong si tiamdana soinai bi mo ina lera matamda mina sanghaningdabda imagi thamoida nungagetra haibagi mawong ama utliba maduna takpodi o ismase akhoi khudingmakta thokpa yayaba ko koi khudingmakta thokpa yai aduna ma khaktagi maranate ma khaktagi nate aduna karigumba ma soiragadi akhoi mayam changna jingkhat pigadabani mabu hanthana yengbiroidabani madada akhoi haiba society mo erkani haibase masida ai amna saugatningi haitare yam thagatningi aduna hojiki hariba music video album se masigi message sida ina khwai tiki pamjariba message di kaino haibada ahal lamana haire haidana icha nupi sina hekta inbagi makuta
मागी अंगांगी वाखल लोइजरगसो ए इमाना हारगसो चुमदबदुदी चुमदे अदुना अफबा वाखंदे अंगांग वरगसो अखोइगी अफबा लंबीदुदी अंगांगी वाउरसो लौगदमनी हाइबदो मदुगी मेसेज द माना अइना अहन ओइना एबे मासे तौहैते तौगनु हाइबा मतमदे ममा दु लाली हादना माना नमदना चंगहनगिदना को सोइनारेबि निपिसे माना चंगहनगी कुंदोगा लेमिनारेबा मसिना ताकपदी तुंगदा हौरैबा यंग जेनेरेशन मयामसिना को ahal mana haya dana iwa khani khan khan thadana e kodi ahal na hairabani iman hairabani pa na hairabani hairagasu asum bas kari no haibatu thidoga asum bor di lau tare ko e masi chumde masi lali haibatu leraga di angang ragasu khoi gi aphaba lambi romda young generation singsina asum ba aphaba lambi sum pukhalakani aphaba lambi de porakani haibagi fajaba message am pibase masi en khwai thik hana nungai jai nam tak haijani aduga isai sigi matang da viewer mayam na pirakpa feedback singi marakta gi smaina dia devi na ama mana smaina pibire comment se isai si yam nungsi khalluba da pukning da nungsiba ama faure pi ta ki ba khangaude adagi gobind yimna पुंसीदा ख्वाइदगी मरु ओइबा पोसक अहुमदी इमा इपा इचिन इनाव अमदी मरु मपांगी मरीनी हाबिदो उत्पीरी यामना नुंसिबा इसै अमसु ओइ मतुंदसु मियामगी थमोइबु जोय तौवा ngamba isai mathang mathang puthokpiraktuna hena mai pakpa oibiyu smaina yamna phajana comment ka sidum pibire si matang da su imana wai khadum thambiya yam nungai tasengna koi su isai tawa matam da rani gi khonjen nungsiba ko magi sehek saida adum hek tawa da yokshan ba hai tare adigi phajaba lei mane sei sakpi nongna thokjaraga su aduga mana pireiba comment ji gi matungina yam nungsi mama mapa masu mama mapa hondo ma sakhidoini ko nungsiba do prem do mangdaba aduna sigi nungsiba mayam sigi marak sei sida sagalai bathim adegi ayengba migi thamoi jingsinba ngami base aduna mipum khuding maksi loina ma kaina ga tawba ngaktani haiba si kaudaba ko aduna nungsina nai mai pa nungsina loina bai mai pa na haiba inba adegi mokhoi gi yathang aphaba chumba ranba karino tathok tasin tawna dana yamna chumba lambi da channa bona rakwa adugi mayam dugi kaino ma lebuduna neba nungsiba phawri se ko aduna matungda khoi yamna kano lei interest am happy wa hai tare ni moi wasina mathang mathang album ga si yam da komneng bu ke wa khan su phawal le khoi da adon hena phaja phaja ba album ju puthoga society de su phaja ba message dum pi ba ko adegi aran ba wakhan da sakada ba mayam da su chumthokna ba gi lambi mo oiba adugumba message apha apha message san than ba album mayam ma puthoga khoi artist sing su nungai jaba negi ayeng ba da su nungai jaba ma to na punna khoi punna nungai mina ba gi lambi ma semina chena ai sain thamjagi mama yamna ba wahi kya ma thambir imana ngasi adugi thagat pa phondok chari ima ngasi chillaba tanja kya kai thokiduna Kanglei channel gi sida lengbir pa kidamakta anana thagat chari hauji ahum suba amadi ani suba mafam da leiriba isai du mayam punna khangmina khraba gi tungda ahan ba mafam da leiriba isai du khangang jadringai mangoinana handakta channel asida nauna release tawjakiba Manglan da hairiba music video asina numit mangani da 1,50,000 views phanglapki damakta production team amadi fans singbu Kanglei channel gi maikai degi hanna thagatpa phongdokchari mayam punna isai edu mikup amatang meeting taminasi ngamlani khanna lapkhrabi nangi dama ai kaplaro yinglar khanna Satkrabi nangi dama ai khallaru ngamlani khanna lapkrabi nangi dama ai kaplaru bangland dena ki saktam nikhan kokrage nangbu punsigi bangland dena ki saktam nikhan kokrage nangbu punsigi
Manganda tengna kiwi saktam nikhan Kaukrage nangbu unsigi Linthoi ga song ma kari mari lena ge. Oh, Linthoi. Oh, ma di egi student ni. Mayambu amuka hana taramna okchari. Ngasi Kanglei channel top 3 ki mapal suba episode asida mayamna khawrangna ngairikliba ahanba mafamda leiriba isai adu khangminanabagi tanja yausilakli. 1,13,647 views amadi 3,558 likes phangaba isai adu ngaijarakba. Mera thagi thamaini hiyangai gini ni panba. Mera thagi thamaini ningol singi momonino. Ningol loivi kayana momon minok jinbal datham. Chay sing the tuna khawrang ngai jarakpa nung si lipulgi paujen lipuriba. Chay sing the tuna khawrang ngai jarakpa nung si lipulgi paujen lipuriba. Yaurakle Hiyangai gini ni panba. Yaurake hiyangai gini ni panba. Palem panthau mabung maupa unarani thengnarani khanjakhi sagai on khabi ningol singna leijaba fijola leiting oidona mapam lamdam phang jatha harau meno tam jatha mapam lamdam phang jatha harau meno tam jatha kana amana nungai mino kana amana
mitu pira Nungsibana thallava ani suna leitrava Kanglei khunaya sigi khudole ani awang leitrava lining laishon khaidrava ipa ipu singna thambirambani hiyangai thavu leitengbi imung manung nungsiba chakeni chaising thekuna khaurang ngai jarapa nungsili pulgi paujeli puriva chaising thekuna khaurang ngai jarapa nungsili pulgi paujeli puriva Yurakle hiyangai gini ni pamba Yurakle hiyangai gini ni pamba Hiyangai gini ni pamba Hiyangai gini ni pamba Isai asigi producer na Nanau Khuman themni aduga Thanil Thokchomna saisakliba isai asida Priya Sadika Deepak amadi taibangan bana punna ek tongminaduna Suresh Malomna direction pibiri isai sigi matangda Nanau Khuman them Thanil Thokchom Suresh Malom amadi Rishi Polemga unaduna wari sabagi tanja adu mayam punna mieng taminasi ahanba muktada Nanau Khuman them bu Kanglei channel gi Meikai degi taram nokchari Kanglei channel muthagatari ngaijarakwa hariba music video album asina Kanglei channel top 3 gi ahanba mafam kan mangam basida producer ama oina kari phawbi bage habado amtang thambiram oi masi mayamga honamandagi kanidagi agi yamna nungaijaba wakhan haibida tobudi kojinumi mangani khatang matam phangbanina awaba mazung nungaiba aduna tunganba oiraju ekona sigi phangjarei bijidi masi yamna nungaijaba mayam honamandagi haita ainasu adumati khanjarubuga ujaina phangjarei jiga hairagadi amoda adumati penjar yam nuaijai aduga isai si namkiba matamda ngasai crew member mayam adagi isai si da loina mak saru yariba mayam se manage tawba matamda thengnakiba awa nuai do adusu producer ama oina tang share tawbiram hoi basi awaba muzu nungai ba adudi mebi hanu sani adubu kitang de khona numi mangani gi manung chakuba mamangda oyibje sina kitang de khona khuyona raga haitar adubu koi mayam jana honamba kanmanbagi sigi kaino koina phangjarapa haitare isai je hosi mai pakpa amusu ore mayam ne pamna yam penja ba haitare koina ju matamdo yam khuyona na tawibani na yam nuaijai tabada tungdu su mai pakpa oibiro haina Kanglei channel gi Meikai degi wish tawjari aduga ngasi Kanglei channel gi sta lingbirapagi damakta su na nawbo hanana thagatpa phongdokjari thagatjari Kanglei channel ahanba muktada Thanil bu Kanglei channel gi Meikai degi taram nokjari thagatjari ngaijarakpa hariba music video asina Kanglei channel gi top 3 gi ahanba mafum kan bangam basida singer ama oina kari phawi bage habdo mayamda amtang thambiram ai ahanba sigum laba ningol chakau du puthokchaba album music video album asida sina fast pada Kanglei channel amadi viewers mayamuko thagat phongdokchari amadi aduga yamaruina ngasigi album asigi producer Danau amadi album asibu direction pibiriba yoza Suresh Malom aduga ai guru music director Sipolem moko myamna thajari bagi masi achawo riksama lawraga thanali khonjal sida
masi yagadra haiba changeng khakta mai pakpan hena lawje na de ngai jai tabada aduga saigi isai se sigi isai se thanil na karamna sakibano to adu samayam da amtang haibra yam thasada mong ne isai se adi aina sakani haibagi asa tawjude masi aina professional singer mo oyo na tabani na adumakpu yam thajadana yam bahum sina thajabi badagi aingonda propose to birakpani se sakse na aduda aisu yam basingi confident to gi matungina se sakse gi bane aduga sumaina top tarak pasiso yam thajadana top tarak pasida adugi mate harau rishi polemgi rhythm nairaba music compose amadi sangita nongi fajaraba mayek asida thanil na kari phaubi bage habda amtang phongtok piram nagadi yengbiriba viewers amadi ngaijarak pa haiba music video sigi fans singna penbo ojagani haina khanse ei masiyam na ine so haining ba ofam ne hai tare yamna thuba kogi masigi project se yamna thuba adi temperature yamna tena phangi ba hai tare sida koi meangi hona zaman kogi ozari si amadi madam sangita gi hona zaman na adi lyrics si su yam tenu matam da nongmagi matam fadan ibi rakhibani aduga kogi aigi guru ozari sina music compose to si su ahin ama tumdana sutum tumdana tawira khibani adumakpu masi masida kogi tonganba tesama khuk su koina hapsai folk background folk hapsabani sida kogi masida koina tonganba mingam khak pije rhythm of rishi polem haina masigi music video album ase adu mathang tholak padu koi sumaina kogi tonganba music tesam khak pina ba puthorpu matam da koina rhythm of rishi polem hajarakani mingthon pijarakani dumaina ahan ba oina rhythm of rishi polem haina puthok saba music video album ni sida kogi mayam gi chawba contribution lay aduga to den dong na masida sida mayam nasu kogi yamna keno kogi behind the screen hai tare yam wajar ki bai inaw male akoina de tomba har ga khanne inaw se Bridget Oinam Mekola da gini se isam samna age inaw sina pau pe birak pane sumai to dana da thane lang se compose to lo re na ado pau pe birak pakta na tana ahing se sak to wi ai phauda ai tumaga lai thoyeba adu ma di yam gi chei se me den ma na hing chu palle laga sagi compose to ri bai gi yam basina siga pullaga sagi composition je loidri phauda ai tumaroi haibagi asa da ma na tumdana khangjar padu mai ne haijaningi adu ngasimak to one tawagi achauba chawba credit se inaw sida sudum lai naw sina yam kan hona bi badagi shooting dagi hoga asi odamana share to bi dana adagi ayam basi mane wazagi bai ta adumak nasu aina mamonda credit se khara dum piningi aduga ngasigi sigum laba to one tar pasida haningai leitana madam sangita aduga kogi aigi oza rishi polem aduga Suresh malom aduga isei sibu produce to biriba dana now mayam siboi credit pijage mawida yam ngai je mayam changtana hotnarak poduna bunga sisu mai pakpa ma oirakpane haina su thamjag yamna fajaba isei ma oiraga mayamna sem pamnaraga hosik sumaina top 1 taba sungam ado isei se mate amtang thanilna sinangang biramagani amuke hena nuai jagan hoi ngangjage aina pamjaba matang dege bakachage isei Palim panthau mabung maupa unarani thengnarani khanjakhi sagai umkhravi ningol singna leijaba fijola leiteng oiduna mapam lamdam pangjatha harau minok tamjatha kana amana nungai mino kana amana mitlupira matek singan jama tabade am nuai sei fajaraba mayek khara kudo tambiram bakki ta thanilbu hanana tharabu phungdo chai thank you very much ahan ba moktada Suresh malombu Kanglei channel gi makai de gi taram nok chai Nigeria pa hariba isai ese si sagatpa matam director ama oina Suresh na kamna hotna gi bage habdo adu mayam dam thambiram mase sakok buju yam naksakna tawgiba shooting ju oire duga yam ju wagi duga khoi naw rishi polem je ma studio da khoi naw thanin jega pullaga asning chakobana na tawje na khoi
ꯃꯦꯝ ꯁꯪꯒꯤꯇꯥꯗ ꯍꯥꯏꯔꯒꯀꯣ ꯊꯤꯝꯁꯦ ꯍꯥꯏꯔꯒ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁ꯭ꯇꯣꯔꯤꯁꯦ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯄꯤ ꯇꯥꯈꯤ ꯑꯗꯨꯒ ꯕꯥꯕꯨꯅꯁꯨ ꯍꯥꯏꯗꯤ ꯚ꯭ꯌꯨꯁꯅꯁꯨ ꯌꯥꯝꯅꯀꯣ ꯆꯠꯇꯧꯕꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯣꯉꯥꯟ ꯐꯝꯍꯟꯕꯤꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯜꯕꯝꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯇꯥꯏꯝꯗ ꯅꯝꯕꯤꯒꯤꯅꯁꯨ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯅꯝꯈꯤꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯑꯗꯨꯁꯨ ꯑꯝꯇꯪ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯑꯋꯥ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯁꯨ ꯋꯥꯈꯤ ꯅꯪꯅꯕ ꯁꯨꯇꯤꯡꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝ ꯂꯦꯞꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒ ꯁꯨꯇꯤꯡꯒꯤ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯑꯦꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯅꯧꯕꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠꯄ ꯑꯃ ꯑꯣꯏꯈꯤ ꯑꯅꯧꯕ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯃꯌꯥꯝꯅ ꯕꯥꯕꯨꯅ ꯍꯥꯏꯕꯗꯤ ꯐꯖꯗꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟꯒꯨꯝꯕ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯇꯥꯛꯄꯗ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯁꯥꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯇꯥꯏꯐꯪ ꯉꯥꯟꯕꯁꯦ ꯃꯥꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯤꯡꯀꯤ ꯌꯥꯎꯔꯤꯕ ꯑꯇꯩ ꯖꯤꯡꯖꯨꯀꯣ ꯑꯗꯨꯝ ꯇꯤꯒ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯁꯥꯔꯤꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯑꯦꯛ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯐꯤꯗꯕꯦꯛ ꯈꯔꯗꯒꯤ ꯂꯧꯈꯠꯆꯔꯒ ꯑꯅꯤꯛ ꯃꯩꯇꯩꯅ ꯄꯤꯕꯤꯔꯛꯄꯗ ꯌꯨꯝꯒꯤ ꯃꯧꯅ ꯆꯟꯗꯣꯜ ꯊꯤꯟꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯂꯥꯏꯕꯛꯇ ꯉꯥꯟꯊꯣꯏꯕꯁꯦ ꯇꯁꯦꯡꯅ ꯐꯖꯩ ꯀꯜꯂꯛꯆꯩ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯗꯒꯤ ꯆꯨꯡꯈꯥꯝ ꯅꯣꯂꯤꯅꯤꯅ ꯂꯥꯁ ꯁꯤꯟꯁꯤꯗꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯒꯤ ꯑꯔꯣꯏꯕꯒꯤ ꯁꯤꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯙꯅꯄꯇꯤ ꯅꯤꯡꯉꯣꯝꯕꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯀꯣꯟꯖꯦꯡꯕꯝꯅ ꯂꯥꯁ ꯁꯤꯟꯁꯦ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯍꯥꯏꯗꯤ ꯂꯥꯁꯤꯟꯁꯦ ꯑꯌꯥꯝꯕꯅ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯈꯣꯠꯂꯦꯁꯦ ꯑꯗꯨꯝ ꯐꯤꯗꯕꯦꯛꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁꯤꯟꯁꯦ ꯃꯁꯤꯁꯨ ꯑꯩꯅ ꯑꯌꯥꯝꯕ ꯏꯁꯩꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯁꯥꯒꯠꯄꯗꯀꯣ ꯑꯍꯤꯡꯗ ꯇꯨꯝꯕꯐꯥꯎꯗ ꯁ꯭ꯇꯣꯔꯤ ꯁꯥꯒꯠ ꯏꯁꯥꯃꯛꯄꯨ ꯑꯗꯨꯝ ꯄꯤ ꯇꯥꯏ ꯁꯦꯡꯅ ꯍꯥꯏꯕ ꯑꯗꯨꯒ ꯁꯨꯇꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯩ ꯏꯁꯥꯃꯛꯄꯨ ꯗꯥꯏꯔꯦꯛꯁꯟ ꯇꯧꯗꯅ ꯑꯩ ꯄꯤ ꯇꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯄ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯁꯥꯏꯁꯦ ꯃꯅꯥꯎꯄꯥ ꯁꯥꯏꯁꯦ ꯁꯤꯁꯤꯒ ꯄ꯭ꯔꯤꯌꯥꯁꯤꯒ ꯌꯥꯝꯅ ꯑꯦꯛꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯔꯤꯌꯦꯂꯤꯇꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯌꯦꯡꯕ ꯃꯤꯕꯨ ꯑꯗꯨꯝ ꯀꯞꯄꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯊꯅꯤꯟꯅ ꯁꯛꯏꯕ ꯁꯩꯌꯦꯛ ꯁꯩꯗꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯁꯨ ꯏꯁꯥꯗꯁꯨ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯅꯤꯛ ꯃꯩꯇꯩꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥ ꯍꯥꯏꯁꯦ ꯆꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯔꯛ ꯈꯔ ꯂꯟꯗꯟꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯁꯥ ꯍꯥꯏꯕꯁꯦ ꯆꯥꯎꯈꯠ ꯍꯥꯏꯗꯤ ꯆꯨꯝꯊꯣꯛꯆꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕ ꯑꯩꯅ ꯂꯩꯁꯥ ꯅꯝꯖꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯦꯜꯕꯝꯁꯨ ꯑꯩꯅ ꯂꯩꯁꯥꯁꯦ ꯅꯝꯖꯒꯦꯅ खंजय अदना कमेंट बीबीसिंगसिसु आइनसु थागतसरी ताबदे यम नुंगाइजे मयामनसु यम पामनबा इसै म ओइरेको ngasi सुरेशना सुमाइना कंगले चैनल की टॉप 3 की थौरम मसिदा लिंबिरपकी दमकतसु हनना थागतसरी कंगले चैनल जु थागतसरी अहानबा मक्तदा ऋषि पोलेमबु कंगले चैनल तराम नोकचरी थागतसरी ऋषि पोलेम की रिदम नारबा इसै असि सेरांगबदा करी फावबिबगे हाबदो अमतंग थंबिरम मसि इसै सि यामना हाइदोकदा पाक चावबा अमदि ओइ अदुबु आई पुनिंग फील तौबसि अखोगी ngasi फौबदा कंगलै खुनाय सिदा चथादुना लागलबा निगोल चाकौबगी फजबा मगुनसे अखोइना सैथाबसिनसु मपुंगदि फादबनि आई पुनिंगदा अदुबु इशोरना थौजानबिबा हागदा मयामसु पामा येंबि अदुगा आई पुनिंगदा फील तौजबसिसु कायमति फील तौज आई इचन इचे नुक्सी खबा आईगी लेयरमिबा खुनाय सिदा चतनरगा लेगिबा अमुक्तंग थोपा सिगुमनबा फजबा निगोल चाकौबगी मतम असिदा सुमाइना कई हाइतारे फजबा अखोगी करिगुम्बा इसैना ओइसु अमन ओइसु सुना ओइसु सेमना होनबा कांदा आइगी पुनिंगदा अदुगमदि फील तौई करमाय फील तौई हाइदि नुंगसिबा यान हाइमदको यामना नुंगसिबा पुनिंगदा कई हाइगे इचलमा चेमा आइगी सुलैदी मखोइबु अइना सिगुमा मतमसिदा फजबा अइना नुंगसिबगी चाकलेना मतम चामिनबा फंगबगी सिगुमा मिकुप असे हाना खंजिलुकाना यामना चावना ये थमोदा कई हाइतारे पुनिंगदा यामना पुनिंग नुंगसिबा मा गलोइना मसिगी सैसे सेमजकी यम नुआइजै ताबदा इसैसे हौजि माइ पाकपा अमसु ओइरे कंगले चैनल दगिसु कंग्रेचुलेशन्स हाइसिरि अइनसु कंगले चैनल बु अमबसु हना थागचरी मरमदि सुमाइना कई हाइतारे अखोइना
ꯃꯄꯨꯡ ꯐꯥꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅ ꯀꯪꯂꯩ ꯆꯦꯅꯦꯜꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯂꯣꯏꯅꯅ ꯏꯁꯩꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯏꯁꯩꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯛ ꯇꯧꯕꯤꯕ लोइना फजा फजब कमेंट पीबीबसे कंगलई चैनल बु लोइना येंगबीरिबा व्यूअर्स बु सी पोलेम माइकेदगी अमुकसोना थागचब फोंदोक्से इसे इसी की टाइटल मखादा रिदम्स ऑफ रिसी पोलेमेना हाइबिरिसे सिगी मतांगदसु वाइ खरदं थंबिरम थमजगे रिदम्स ऑफ रिसी पोलेम मसी एखोइना ममांग थक्ता आइगोइना तौद्री कनागुम सिंग चिनाव कयागि तौखिबे लेरे अदुबु आइना रिदम्स ऑफ रिसी पोलेम हाइना थमजबगी मरमदी एखोइगी ओकेजनल फेस्टिवल लोइना एखोइगी ओकेजन सिंगसे फेस्टिवल सिंगसे सिदे हेक थोलप इसे सिंगसे आइगी टॉप टॉप रिदम ममा आइना सेमजगी हाइना थम क्रिएट तौजबा हाइतारेको अदुमाइना तौरगा आइगी पुनिंग लाक्चबदुदगी सेमजगिबा रिदम्स ऑफ रिसी पोलेमेना मिथोनबा सिंबा केनोसिंग सेमजगिबा यामना फजबा आइडिया नि थमजगे ngasi रिसी पोलेमना स्माइल लेंबिरपकी दमक्तसु हन्ना थाकबा फोंदोकचे होय आइनासु मयाम पुनमकु खुरुमजबा लोइना अमुकसु हन्ना तराम ओक्सरी लोइना कंगलई चैनल बु मयामना सब्सक्राइब तोबियु लोइना लाइक तोबिदुना कंगलई चैनल सि मयाम की सेवा तोबुदा मपुं फाबा चैनल मु हेनबियु हाइना रिसी पोलेमी माइकेदगी अमुका थागचबा लोइना खुरुमजरे मथंगी एपिसोड की दमक ngasi पुंगफम asi maktada mayam punna ngaibiramu ngasi gi oinadi kanglei channel la lanthokjaba top 3 gi thauram matang asida losinaba mayam degi ayaba lawjeri